Viewers, ahan bumaktada North-East Window na sandokchaba news analysis pu mityang tabiriba singpum nang pu CELINA KHUMUJAM na taramna okchari. Ngasi Manipur da fongliba tongan ba pauche singda kari maru oiba pausing fongnari haibagi matangda khana nainanabagi damak akhoi studio asida lengsindana leibiba Oja N Satyajit Chief Bureau United News of India bu North-East Window gi maikaidagi taramna okchari. Oja ahanba wahanga sidi sanalebak haiba pauche asidagi lauthok sabani kanagumba kharana atamnana tenki thugairaga heavy fuel thadarakpra haibagi chingnaba leire awang bathaki SIT semle mara leiba sing chairak phanghangani haina nongthongbam biren haikre masida turel asida thauthi kya chentharakliba asi amang ata pollution kya hengalakpa yai haina khanjai matang asida ojana wafam karadang thambiram akhoi Manipur si akhoi mai yam tangba ko mai yam takpa loktak sigi machine tab alternative ama akhoi hydel akhoi ising na pi bisi mahutta heavy fuel toraga pi na masi akhoi lemkhong da tawbasi akhoi India president masam nga laga inaugurate tobi khibni masi tawda mayam na matam da yamna haina ki haidi masi da changiba thawnung si Manipur da phangdabni na mapan di poraga masi lemna taraga da India president na matam da khara yam debate tawkhiba issue amni haijaba tare ko masi use tawibra tawdibra adigi thaw leitaba adigi blockade am leiba maham singda masi bible oibra hapsi matam da hangna ki masi loi tukthok kan na masi da sumne rap kan sida issue anu bola isina masi da leiba heavy fuel adigi akhoi Chernobyl da thokiba blast ke ki mayam se da akhoi surrounding leiba environment adigi miu baga lein leiba sing sida masi kamasi ki protection ama da ka leiba haibedi suppose Chernobyl da to matam da ri Bhopal da gas tragedy thok matam da civilian akoib da leimam se na ta selin akoib da leimam se loi soka doine aduna sumaina tok chob heavy fuel gumba adigi bio plant sumba leiba sidi magi security mi khadi lefam to ade suppose all India radio gumba duration gumba airport gumba the special arrangement labas sumaina achok chok yamna strategic oiba maham singse maside yan hamda khoina adequate security thambiu haibase makoi appeal tawjage ani subada khoina thambisune hojik thokreba haidi masi mayamna hainabra sabotage ni thugai bani hai adi aduni hojik inquiry m tawdorim ni na inquiry sigi chapchaba langjin tholani adubu si thok abasina khoina tawya base maside future da sumaina sugumba leiba akhoi installment mayam akhoi yam luba mayam police station gumba ai hajak do radio station gumba sugumba vital installation mayam se loin mak security pb raga phajana ngakpiu hai masimai appeal tawje government da masi laba yam phabam na khoi gi internet che kayuma thingama ba sitam selina mai ta khoi gi hoji tu problem je kham da bi yai ba internet thing basi gi phattaba na marak ta pau si aduna da khunja sing duna internet thingba tarabdi government da informant or iba adegi baril chal ido chal moina ta aduna internet thing da bagi information kana bagi jogdana chief minister masamak na ngarang haibeda ma je meeting ama tawlei bani haibani moirangi MLA santi ka meeting toringa ta maduki message to lai ari mana MLA da hare DC da hare adegi kampo PSP adegi impal SP mayam da hairaga kudak ta toraga khoi gi JCB thajana khotana thingdana khotana ari DC da ari marak tu da khoi gi secretary to the chief minister Joffrey na suman che thore haibadi masigi si khoi yengsanaba tawge masi kamain tawbanu man nunang naganu khoi thabak chathari han prajar ki dana ba haibado aduna akhoi gi masida tari bi ising sina impal tu na tar tu impal tu na ta bi ising khoi loi thai bane ba poisonous keno ma adigi laina sandrokpa maruna waterborne disease am dangerous ne maruna angang da suppose akhoi gi nung ta matam da silina ju khambira ngun akhoi gi nung ju hek nung ta ki matam cha angang mayam yam sathi nai dana ko aduna masi se thingodra badi akhoi gi Manipur da lei ba entire Manipur da lei mayam se loi laina makan na dana masi yam sathi ba keno ma to tragedy ama ebatta hore masi lai yam phabani haibasima ai thamjage aduna yar makai ai hanai do amka repeat tawjage sugumba vital installation mayam se security phajana pibiraga to biu haibise thabjage aduga last time khitang ama hapchening ba chakugi government sum haiba sumain to bo poche khoi kano tawge na action lokhat ke sum haiba akhoi haina na thabak tang utche ba di machida kanana tawribano kanana changaibano matam CCTV installation ke leibra khotabra madu mayam na changa kana tawibano haibado khangna na ba adi ngasi nong ni sida yam tuna praja pena ba akhoi government ama leidi ko luwa no thuga be yade ko habi message pina ba thabuk lokhat chi ne thamjak yam nungai jare oza achumba wafong kya thambire mathangi wahang asina huyan lan pau haiba pau che adu dagi lokthok chamani huyan lan pau gi paumina ZEO Zone 1 gi office ta pau loba chatubada pau phongbi dana ba
namduna sel pinaba hotnarakle masigi matang asida media bu chin menaba hotnabada corruption asi media fau yausarakle masi aphaba khudam natte haina khali masigi matang da ozana mafum kharada thambiram khigi number 1 ayam da media habase masi khigi mingsen ni hana haine ko mingsen habadi akhoi samaj da yam phagera suppose ai sak yam thire mingsen sak thina uni sak phajare phajana uni aduna mingsen ni hana haine media si adu kai wa mingsen sina khagi ga khigi separate na pai toraba adu tadi akhoi saksi hongdu hongjin torok na mi pixel pa kochalak pa aduna mi ba akhoi parja myam ui ba sakse hongakani habasi mai thamjage aduna yarba makai luna ising yam nan ba ising da khoina yeng matam da leng ba da taru tru lei ba da khoi image na na tholak ba do adwain tawduna khoina yarba makai mingsen na thamsi phaidna khotna convex adi conclave akhoi mirror chap chabi mirror am da thamsi haba thamge aduga ani subda khoi journalism habase suppose aina press conference am chatle thawa am chapam tamsi aina thengnare ba masire sida pesa chari ba masise lana tori ba ai gi hek imai pa ai gi hek ichil now oirama ba madu ai ibagi madu parja da pau tambagi madu gi sakti do legadabdi madu gi thauna do legadabne aduna hojik lei ba journalist ma'am se madu gi thauna ayamna lei bukot pangak tane aduna manipur gi irang se da suppose ngarang thoi ba tholib se da manipur gi wang ma da tholai ba media da tholai ba masigi adagi sida tori ba se da aran ba mission se da ona taina ba parja da khatna ba chaina na ba adum ba aran ba ma tholak pra ha bi se thoi ba aduna media is a fourth pillar ni hainari bani pillar mari judiciary lere executive legislature lere media na mari subani ko aduna masi formally recognized tawdra basu media haiba organization che masi yam independent oiba karibo mi na lale phadana chumni ibangam ba adum oiga dabani haiba se thamjage masi loi thadu kan se da akoina maramukta chaba kan akoina karibo am khangena masi de ibinu si tobiu khotbiu na harak bada madugi do madru sakam tawdaba mana sakam tawam tari ma landori ne mana mangonda mo pesa pi bini khangde ri wanu mani khangde nakai nakan ni laktoi bina ta khoi manipur si ampi society na to binu khopi no harak pada mana madu langthoga la ibado madu khoi welcome tawi masu thoga madu thawna je hap se ar masigi mayam je karam ka ngamni haiba stage mal aiba suppose akoi ki judiciary lere adigi legislature lere manipur ki legislature ki akoi ki minister mla sing je tolom chawi ko adigi high court ki judges may phajana lei adigi bureaucracy may phajana lei adu media gi structure se suppose somna su selina su thabam chapada koi gai thau hadaba leraktraba adigi college chapada like tam ninga pesa leraktraba adu kan mi se wakan je pikthare eba aduna miu ba haise mana tori ba thabak to madugi full financial backing am su lei dong ne aduna media as a whole masi akoi support ama haidi masi pesa chadana ba pesa phajana backing ama leiba adumba masa independent oiba maman toriba thabak tu pesa phajana pibi ba adumba amsu dakar oiba aduna ani makse tu na chala kanda aphaba image lakadori bini aduna media da lan uhanna ba adi moida bribe to bagi to biganu aduga media asiam phak tabuna hoji tholebe sing sidi akoi naha adi tholebe mayam sidi moji pesa nung sai khan manate ba adi akoi manipur gi samaj se so yu mayam se masi istam chung thongge masi tawri lemai se khoi lebak to wai ma su onthoge habagi mai dedication am su yaw media da changai sig atege mandam na bureaucracy da changbasina power pai ba adu toba ari tolop cha bai lak adu media changai sidi magi dedication am yaw ba adi kai thijan ge investigative journalism kai tholai sai ma kada da lali kada da chumi kai na thijan ge hai ba adu ba dedication paisa nu sai khan da ba angau ba hai ko angau ba wai na ngau ba na ti wai haje tawri ba thabuk tu ngau ja ba hai tare adu mana aya mana mang na tha cha pa ngak tani na makhoi sing je sawati aduga makhoi sing sina puthori ba myam se makhoi gi yap lu bam sule suppose selena ga kan kanum thijalaga phonge khalone ngasi ja madu wan thijani ko selena yum chatana kadai chatana pesa changna matam mang thijali ne ba kariumba madu gi phonga matung da madu gi result ama da kar oe hai go mena mana thijali ba poche masi makari action lokabani khangde mi suspend tobni khangde adu masi toloktra ba arui tadi amu su phatte aduna media na toriba reporting se masi su phajana analysis toraga parja mayamna afaba mayon da puna ba khoi hona si aduga su mase matung thokta bo ocean oina haijaki fazaba phum ngak tani ozan thambiri si matanga sidi sana laibak haiba pauche adu dagi lokthok sage ngamkhai da tandu leita handriba asi Myanmar dagi irang asina lanjelakpadagi oihalakpani haina chief of army staff na hairi masige matang do ozagi mot khar dang thambiya अखोगी मणिपुर की डांस याम कुशल है को मे हाजी हाजी था पर हम फाजल है को हाजी 2023 की मे ने हाजी 2024 लाया न्यू ईयर लोखरे अदु अखोई न्यू ईयर लाकपा से अखोई खलम बसी खतंग मायो नम लाकदा खलम बनी अदुबु हाजी की लान से
ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯁꯤ ꯅ꯭ꯌꯨ ꯌꯔ ꯃꯃꯥꯡꯗ ꯂꯩꯔꯝꯕꯁꯦ ꯈꯔ ꯁꯥꯟꯇꯤ ꯈꯔ ꯏꯪ ꯇꯞꯇꯅ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯔ ꯏꯪ ꯇꯞꯄꯨꯔꯦ ꯈꯣꯠꯂꯨꯔꯦ ꯍꯥꯏ ꯑꯗꯨꯒ ꯅ꯭ꯌꯨ ꯌꯔꯁꯤꯗ ꯑꯅꯧꯕ ꯃꯣꯔꯦꯔꯣꯝꯗ ꯑꯦꯇꯦꯛ ꯌꯥꯝ ꯇꯧꯔꯛꯄ ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯀꯥꯞꯅꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯃꯌꯥꯗ ꯑꯗꯒꯤ ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯃꯤ ꯃꯔꯤ ꯂꯩꯈꯤꯗꯕ ꯈꯣꯠꯈꯤꯗꯕ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯀꯣ ꯁ꯭ꯋꯥꯏꯁꯤꯗꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯈꯣꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯦ ꯑꯗꯒꯤ ꯉꯔꯥꯡꯅ ꯑꯃꯨꯛ ꯃꯤꯑꯣꯏ ꯃꯔꯤ ꯃꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯐꯥꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯗꯅ ꯑꯍꯨꯝ ꯑꯃꯗꯤ ꯐꯪꯉꯦ ꯑꯗ ꯑꯃꯗꯨꯁꯨ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯗꯦꯕꯂꯞꯃꯦꯟꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯐꯥꯎꯒꯤ ꯇꯥꯕꯗꯗꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯗ꯭ꯔꯤꯀꯣ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯐꯪꯕ ꯑꯣꯏꯁꯅꯨ ꯃꯗꯨꯁꯨ ꯑꯗꯨꯒ ꯍꯤꯡꯅ ꯐꯪꯉꯒꯅ ꯍꯦꯟꯅ ꯐꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕꯁꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯁꯦꯝꯕ ꯀꯥꯡꯕꯨ ꯈꯔ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯎꯠꯂꯦꯕ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯇꯨꯎꯔꯦ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯀꯦꯃꯤꯀꯦꯜ ꯋꯥꯔꯐꯦꯌꯔ ꯂꯩꯃꯈꯣꯡꯗ ꯑꯣꯏꯔꯝꯗꯕ ꯑꯣꯏꯁꯅꯨ ꯂꯩꯃꯈꯣꯡꯁꯤꯗ ꯊꯨꯒꯥꯏꯔꯒ ꯃꯤꯁꯤꯡꯁꯦ ꯁꯤꯅꯅꯕ ꯑꯗꯒꯤ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯄꯤꯁꯐꯨꯜ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯂꯨꯕꯗ ꯌꯥꯝ ꯚꯦꯔꯤ ꯋꯦꯜ ꯑꯥꯔꯝ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯒꯤ ꯀꯅꯥ ꯀꯅꯥ ꯇꯧꯔꯤ ꯈꯪꯉꯤ ꯀꯅꯥ ꯁꯤꯡ ꯆꯝꯕ ꯂꯥꯛꯏ ꯈꯪꯉꯤ ꯑꯗꯩ ꯂꯥꯏꯔꯕ ꯀꯅꯥ ꯂꯥꯛꯏ ꯈꯪꯉꯤ ꯑꯗꯒꯤ ꯃꯁꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯦꯡ ꯋꯥꯟꯕ ꯈꯣꯠꯄ ꯆꯠꯄ ꯂꯧ ꯎꯕ ꯆꯠꯄ ꯂꯣꯏꯅ ꯈꯪꯉꯦꯕ ꯃꯈꯣꯏꯒꯤ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯤ ꯁꯨꯝ ꯍꯥꯠꯀꯦꯅ ꯂꯨꯝꯃꯤꯕ ꯀꯥꯡꯕꯨꯁꯦ ꯄꯩꯁꯥ ꯆꯪꯉꯦꯕ ꯅꯠꯇ꯭ꯔ ꯁꯦꯔꯤꯅꯥꯅ ꯀꯔꯤꯝ ꯇꯧꯗꯕꯤꯗ ꯃꯐꯝꯗ ꯁꯨꯝ ꯂꯦꯞꯄꯒ ꯁꯨꯝ ꯂꯩ ꯃꯇꯝꯗ ꯆꯥꯕ ꯀꯅꯥꯅ ꯄꯤꯔꯛꯄ ꯊꯛꯅꯕ ꯀꯅꯥꯅ ꯄꯤꯔꯛꯄ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯣꯡꯃꯩ ꯁꯨꯝ ꯄꯤꯔꯛꯄ ꯕꯦꯀꯤꯡ ꯑꯃꯗꯤ ꯂꯩꯔꯤꯑꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯕꯦꯀꯤꯡ ꯑꯃ ꯂꯩꯕꯒꯤ ꯁꯣꯔꯁꯁꯦ ꯃꯁꯤꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯊꯤꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯌꯥꯗꯕ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯃ ꯂꯩꯕ꯭ꯔꯥ external dimension ama leibra external aggression haibo tar di akoi manipur government ngamdeu haidi external affairs minister yautoi ni government of india yautoi ni army yautoi ni aduna army ge chief amana masamang na pande mana hairak pachinga akoi gi mana yam phajana hai ko madugi kado map ju toi mana habi manipur gi se masi oidam bi en hari se si yam luba yam lumna lokum thoi masi adu masi oiba ya bamna akoi sum yengbiyo ba india gi akoi se number 1 border ne ba international border ni kilometer chamaga chatuk chamri chatuk ki mathakta international border le ni aduga manipur ga myanmar ga tainai se kilometer akhoi gi nearly 400 yaude 400 ki maya se myanmar ga akhoi ga pura open da lei ne masi maksida akhoi fencing tawri si di serina akhoi kilometer tara kun khatani fencing tawri si akhoi gi more da leiba sai se atai si pura open ne bhai di free movement regime su leiba kilometer tanga ta tuk se selina asum changmu ba yai amuk tholok pa yai mam dingai dum tholok pa ko chat na ba yai aduna masi gi chang se lauraga torpra hai ba se aduga akhoi gi yunglo na hek lei se myanmar ne Myanmar se suppose Selina gi yulon kairo na bada yamna disturb to ba yam khadagan ba akhoi lekai da ko yam khadaga ba imung mai tari imung du gi mi sing je tholakane ba lekai da disturb to kane ba aduna Myanmar hebel lam se military rule le adigi onsan chuchi na mu lakpa de khitang peaceful oire adigi khra nungai ure ko adigi hojik sina mu kanung lai hojik sina mu freedom struggle adu da makan makan nung ma even yes staff to ni Myanmar se aduna makui praja byam se leiba nungai tabna thole aduga China gi baking da kana kara legi habi su jom yengba machang sorry Myanmar matung da China lady adigi adai da lady ba makan makan gi nation US lady ma yam sina Russia lady moi myam sigi moi influence am su leiba aduna makoi myam sina India sigi disturb tongna na ba adigi akoi Manipur se akoi gi banglong pa yam chaukat pa hom ama leiba dagi thingna na ba aggression leibra haibase yengsi aduna handaki irang se icham chamba irang na te haibase yam kuina suppose aina gari thobase thau liter amani hapadi yam selina su gari amani liter amani hapadi sailep kaneba thau du pekta na hapadi khasang thawi dena ko swai taw de irang se yam kuina fuel se hapaga paisa piraga irang hawali se masi yam sachibo organize well organize pleno kamna pajana thadare administration tawre adigi magi media mayan ba kamai thadu kani khange adigi whole global aspect am yaur e paisa su changba human physical labor su changba mental preparation su changba ko adum sum yauri aduna mapan gi angle yaur gani habese akoi thijansi aduga sida koina pambam lei government of India na handaki matang se sta akoi gi Mizoram gi chief minister la lohma se kar mutuk prime minister la unare adagi Mizoram gi chief minister unare adagi Nagaland gi chief minister yam tun unai Assam gi unai akoi na pam se Manipur gi chief minister na su Manipur gi leiba matang se mase chatlaga prime minister ga amtang khana biba dakar oi aduga yam chawba icham chamba na taba yamna ngaki minute amani paraga leinu pinar ga tawdu na ta formal na taba yam informal na taba yam formal lo meeting am dakar oi bra aduna tadi Manipur irang lo leiba haiba se India gi oina sorakani tarakani aduna yarge thuna irang lo sanam hona si aduga external aggression gi se masi karam kan lu ge dagi hakanda
physically lo thingba ma hadi karingba laina lakpasi covid la matam na khoi mai khuminata physical thing in nata laptop adwana physical thing ba kilometer chamri se ward putting the ne hoji irang le ramina ward putting the hoji mi su changamina fencing tok se Indian Army lairi akoi BRTF lairi Manipur police lairi akoi Manipur gi praja me afine kilometer chamri fencing to ba se karim nati kilometer chamri se yam sangba lan matam de hingam da sarib ne ba lani khalaga China da covid le matam na building yam sai du mi sing leina ba adugi ward putting the tawsi aduna tarabadi akoi si yamna wani aduna akoi hana khalamba akoi masen swai da nuai na nusi chana leram ba se thugai na anu mi kha thole makoi se lotion na ba thingna na makoi hotna si hana thamjaki yamna nuai jari oza na malik chuma ba phang kya thambirame mathangi asidi sana lebak haiba pauchi adu dagi lokthok sabani lamsang khongchat ta lokhiba warep sing thabak ta onthokpada mateng pangbiu haina Manipur Youth League na hairi masi mayol na sinva National Assembly Manipur University campus ta adopt tawkiba declaration taretuni masigi matang da ozano wafang khara tung thambiram akoi gi miyu ba je suppose ko akoi gi selena se hojik larik pare arigi aisu mayam larik pare khalone larik pa bada udwesi imung da le kan da larik tu yaw potu ne akoi urisi haidai suppose aruga mit na uba pawdam ma haiba ma lay ai isam nga chatluga ubaga arigi ai newspaper da parisa masina ta isam nga ubasiga kitang khena ne ba direct urakani ari emotion mi dana kappa khotpa lawba haraw bu ubda engona aduna akoina mapan chatana khota tawbase masi akoi gi China gi akoi gi mokse tu na tawdana akoi long march kain tawkiba arigi Manipur da su akoi gi long march ham chalaga Manipur da lai khundari ba mi singse jiri da chatana ari kasar chatara matang chalaga akoi border jiri palison border gi ni ko border chatpa somna mauri chalaga mayam akoi lai ba praja mayam ji khun mayam je changa ga mi singje kamaina leiri makoi je kanano ari ichinau khangna bi tanja ma loba sumana long march to ba maru naharon da to ba masi yam kana ba ma leib masi kari kana gi hakar da khoi gi naha singse inkhale ba naha singse da akoi gi society je karino khoi Manipur je karino I suppose aina Manipur na wali je karino Manipur prajana pa mi je karino hana khoi mitna uba hakjang na da phawba madugi mitna ba pawda maido madugi kana ba ma long march ma lei aduna excuse me alona mayuna sinbiri ba handaki long march se akoi welcome tawi akoi tama pandalo sangre masi mathang chatna khungang khung chatna mahum chappa kandam laibak yam phaban moina chalibu hom singsida phammaga mu mi singdu unabana tana Manipur gi ai ba mi singse mun laga wa ga singang bi interaction tawbi adi akoi su CELINA na phambire sumaina mi nung manungi laga mi sing sum interaction taw matamda magi gyan do la hudweni ai gyan do share taw no duni aduna naha singsina sumaina Manipur gi masira khwai phabase akoi maraiba nungsi bagi wakhal ma thoeba sumaina chatpase maraiba nungsi bagi phabasina mana taru ba suppose chalibang hojiki naharon singse ma engineer or payai doctor or payai police or payai politician or payai anything or payai ko moi chako amoina or ko matam da moina lebak nungsi bagi aduna pasa chaning da bagi pasa chadana suppose aina office am chap matam da pasa chadana certificate pirak pagi ari police station police oragana yam nusi na mayam do achumba pu tawge habagi journalist oragana achumba pau ige pasa pirasu ai mind divert tawragana adumba wakhan chatpa adumba mi mayam akoi mayol gi swaina chatpasina adumba mayam puthui habasima ai puthoki aduga hojiki aida si hapet aina test tawjarim sina kaino gini makdugi kana bado aduga moigi resolution moina chatu bada moina akoi piri ba resolution taruk tere che akoi na hajakibdo aina wana CELINA na pau iraga phungaga disaster ga karim kana dari kana deb nata anai to na mokoina numechi kuina chatna mahum khudi mak chatna moina discussion tawbase da mokoida wakhan khar lae wakhan da lapol mo resolution oina chinda akoina pam je sini ai si khana biba si to biba lebak na si khana biba resolution akoi ngrang newspaper da su lo yaw re ko masi gi apam ba se akoi moina phongdo eba masi phongdo ba kan se da akoina pamina afaba ngakta de moi thole si moi da hadi yam kuina nimit kuina chatro mahung ki makta makong na chatlaga waraga phorok wakhan lon du ne moina phongdori bise masi thabak to on tho kan da akoi Manipur gi kana ba lak toine ba ai suppose akoina masi matang da patana Manipur gi praja mayam na moina khali se awaba mayam du urabni na akoi si khana bisna phate mas national Manipur gi level da chauna mu khana be tarka le kai da moi da amu la eba
adagi masigi se assembly da khanaba adagi adu da natana praja gi level da imai bin mayam adagi nupi gi involvement society says da selena khigi nupi hit almost half ne nupana na adagi nupi takai aduga youth ki population cha masisu yamna lei aduna nupi gi role nupa gi role kaina sugma mayam su leiba madu nupi gi role hai chi ha kan da khigi nupi se khigi handaki chi ja khigi yeng matam thaki irang se da nupi gi role yam chawi aduga nupi se su victimize to biba hadi magi kaino se aduga nupa ga nupi ga phana manai hairasu hai saba hadu ne khoi da nupi se nudang chakthok khotok pada mai athingba adagi nupa na to bu nupi na tawga mayam chine hata troll to biba cheibiba adum ba monga da su limitation khra su leiba madu mayam do loimak nupa nupi khaidra free of society ma wakan phajana safely sana lupa phajana tekna ke chalaga lambi chappada kaita safe oibam tanja nudang chapo adum society ma fight to na ba ne ba mayol na national resurgence na la khoi mi khodi makche mariba nusi di katukan tawai nata katukan to ba aduma society ma duna makhogi resolution makhoina khalli ba wakan phongtori ba mayam do mang phau khoi manglan do madu phau na ba dream do fulfill tong na ba khoi manipur praja mayam na support toroga honasi adu mai pa hansi hain ai thamjak yam nungai jari oza mathangi wahang asidi ngasigi pauche sing da su phongba adum thengna jare sing chanba chatkhiba mioi marigi manungda ahum sina fangle amadi mafam khangkhidre haina hairi masigi matang da wahai khara dang thamjam akhoi kaino se irang se masjid government na akhoi normalcy hale habidagi akhoi yum da chathuraga mai yum se chaktana khotana ri thugai phigra matungda halaga normal life ama mioi bai si yum leitana aina phana wana chalurabasu halaga aigi yum mai base yum phajaba yai phajada bi yai atek bi yai nung yu bi yai yum mai sigi tongan ba ma leib natra aidi yum mai sigi phana wana chalurabasu yum jirok pana isi pothari hingni protection ma leiri habi concept ne badana manipur da mi lising hu hoji magi adu haiba yum protection je leiti haibase masi akoi nukti gi adum dingsang si nukti khanji mi lising hu chai thoga leiri je khanje masi barak sidagi khara normal si lae adagi irang phare matam dura mahar regiment army su leire habigi assurance leiba khotpadagi mo mi khara hanjale hairaga leiba hore adu mo sina khara atai dura mioi bai se adu hanjale mayam se akhoi gi kaino ne ba paisa yam pai de khotna chatna ina khunba thabak to adu manate bang hakki chara no mai tanaba adagi akhoi gi hojikti hathaina lupa chami piramba gas so lising helam ne gas lei ngam daba lupa lising hela di mioi bagi income na lising amani tham da lising ama phangwa imung na gas ama leibada ngamba pot na teba nata aduna sigi timing says da life ama no na hori ba kangwu sing se masis da akoina moida security pi ba ngam hoda ba se akoi manipur praja pun ba ki laibak thi bani ha bisni hana thamge haidi makoi bu ngak pe simbi hoda ba khoina ari moi bu moina leiba chatra khotar sing yan da moina thongna thakna ba leita to bodo adi yang puina wara mina mi sing su masa masa gi awa ba leibani na horok padari mi sing se han khoi gi relief center la kai ga chatra khotar mateng sum pangdar me ba ado hojik sina mu madugi mayam do akoi mi ba se sum kuisela di komthorok pa habam lei adi warak pa habam lei madugi my personal problem mayam lei adon khara komthorok pa digi suana mateng pang bu hojik se pang di habnati ado pang bi level je khara handarak pra aduna miyo sing se nang thokpa hingjaru haibagi type ta lei bra haiba adung wakhalon sinam moida protection pi hoda ba ari moida chana thangna pi da ba ari police station thambiraga moi chai phu chatpa yai sidai hendok pa ya de kaina adwan advice pi hoda ba se irang lei bani na akoi manipur praja pumbagi akoi gi responsibility ni akoi na masida ama soi khre aduna makoi mari se manghi ba se masida akoi na yam nungai ta ba se akoi gi mapam cha yawi adigi ngarang tholai ba kholai ba imung manungi awaba yam koina waroga imung manungi lekta ba mayam do akoi na sum akoi na chin hai ba siga moina power siga di yam khena gani adu akoi yam sathi da nungai te aduga masida akoina handaki sigi mamang da akoi khara incident khara thokre sumaina attack tor maga soi manghi ba je masida akoina yengba ya ba se hairiba attack toriba mafam singse masida military operation chathabra haibase akoi amu yeng takar military operation na military ngakta to haide wahi wane military operation sida police yob ya loi yob ya combine kainomna mi ama halakpa matamda mi ge thawai ama lork matamda maduda akoi gi state amana akoi leba khai se imai pa ne government se imai pa ne nata imu agi ichai su imu manung he warak pada moina akoi se kanbiga da bane moina thawai kanbiga adu mu thawai manga bani madu thawai de attack toriba kangbudo mudu phana na ba kari thabak tawge habase manipur pajana hanjan hangba thabak neba haipet asare chalaga amani chaluraga mung halakpa gumba nataba akoin haje se
मेजर है वो है माहिर से अखोई ऑपरेशन तो उसे मेजर ऑपरेशन का है नहीं देना को मेजर ऑफेंसिव अमन दरकार वेब इचम चम न तब हम चाव लेवल अमद मसी कदाई तो ना कद मणिपुर की चिंखों में अखोई अटैक याम तो इन तौरेबा ले मखों खंगदे अदगी अखोई की फयेंग असाइड अब तो तौई को अदगी महम अनि अदगी सुनु एरिया महम अयाम अखोई सर्कल से हाइजब तारे को महम खर से अदुम तौर अबनिना मेजर ऑपरेशन में तो मतमदा खुचु खलाई में अदुम मुनबा मतमदा मोई पापक तौरेब अदुगा हाइनबा अम लेयबा अखोई की रेस्पॉन्स है सपोज अगोंदा मी अमना कदम हाइम तो एकेम खुमदम चखरबा आई मान अगोंदा सुम थे तोरकने आइसी याम सोलम बे याम याम पावर लेम दबे अमदुनि याम खंग अदुबु करिम आइना रेस्पॉन्स दा अगोंदा तोरक तादि आइना मदुगी चप चप पखुम पीरबा अगोंदा मथक थाबद अगोंदा मा खन हरकता बे खन्नेबा अदुना सुमाइना सुम खनब हौबसे अखोगी रेस्पॉन्स है सिसु याम दरकार ओयेबा ए मोई खबर का तौनी एक्शन लौककनी लेम थारोय अदु तौर काना मीडिया के सुम हाइफेट हाइनरगा कसु तौरोय हाइबगी मेसेज अम लेबसे मसी तोकथुअगा करिगुंबा अमदि तौरसी हाइबसिमा ए तौजनी हरि थवाई मांगिबसे मसी चप चप पखुमजे मणिपुरी प्रजाने पीसी हने थमजे याम नुंगाइजरी ओजा ओजागी चिल्लबा मतम क्या खाइदोकपिदना नॉर्थ ईस्ट विंडो की स्टूडियो से लेंसिंग बिदना न्यूज़ एनालिसिस ता सरुक याबिबगी दम तरानो थैंक यू